Security personnel chama Henna Thajinduna Thiba Khangnadana Leiriba VDF personnel Fangnaba Hotnaragani Govindas Haukiba January kunamadi kunmathoida Indo Myanmar border da lengang na paikhaliba war on drugs ki manungsan na Chandel district ki manungsan ba Indo Myanmar border ge Faisi village ta Popi pambi yanthat pachat khibadagi ngasi phawba mafam khangdana leiriba Thobal Okram maning laikai dagi VDF personnel ningombam Premananda Fangnaba Thiba gi thabak Manipur lengang na chapchana paikhatlaga nei Masigi damakta security personnel chama Henna Thajinduna akanba thiba humbagi thabak Chathakhre haina Works Minister Govindas konthokjamna phongdokkhre wapam asing asi nungthil JSC na Works Minister Govindas ka All Secretary ta leiba Minister gi office ta unaduna wari sanabada phongdokhibade thiba humbagi thabak asida Thobal district gi police officer amade personnel yankhai SP Chandel dage police officer amadi personnel kuntra Thobal amadi Chandel district dage BDF personnel kuntra romna saruk yagane Minister na hai popi pambi yanthat pagi khongchatta yaukhiba BDF personnel N Premananda ngasi phawba thiba Khangnadana Leiriba sida Manipur lengakna aduki matik nungaitaba haibadu oire hiram asigi matangda Chief Minister N Birenna Premananda gi haksang athuba matamda phangnanabagi damakta hayengdagi Manipur police personnel chamarom Thajinduna thiba gi thabak chathanaba mangonda khangalakle loinana hiram asigi matangda ngasi nungthil mari lainaba official singa mifam ama pangthoktuna yamna kupna khana nainare loinana BDF personnel N Premanandana Popi yanthat pachatkiba mafam sing aduda paksana thiba humbage thabak chathaduna makpu Fangnaba Hotnaragani haike police personnel chama Henna Thajinduna thibagi thabak chathagadoriba sida BDF personnel taraga mangarom su saruk yagane hiram asigi matangda Chief Minister N Birenna yamna section na thabak paikhana ba loinana mahaki haksang phangdriba phawba thiba humba chathanaba khangalakle loinana makhatana henba forcing amade matamga chunaba khusukhulaising sizinaduna thiba humbagi thabak chathagani haina su phongdokhe BDF N Premananda ge Langla Langjin Puthoktabadagi Bandh Chathakhre Chakpi Karong Police Station gi manungsana leiba Faisi village area da lainga ki war on drug ke mission makhada mamang tha January 13 dage popi pambi yanthat pachatkiba Thobal Okram dage BDF personnel N Premananda ngasi phawba thiba Khangnadana Leiriba gi matangda achumba Langla Langjin puthokpiyu haiba davi tawduna JSC amade miyamna ngasi ayuk anganbadagi hauna Asian Highway 102 Thobal Okram mapada Miyamna lambi thingduna khongjang changchinkhre BDF N Premananda thiba Khangnadana Leiriba sigi Langla Langjin puthokpiyu haina masigi matangda semkhiba JSC na Manipur lengakta January 18 phawbagi manungda puthoktabade General Strike Chathakhre haina lauthokhibaga loinana ngasi ayok miyamna lambi da thoktuna asat awok tawbasing thingduna khongjang changchinkhibani haire Income tax rebate limit Hengatkhre Lupa Lakh 8 phawbagi income gi tax Thiraroi Income tax rebate limit Lupa Lakh 5 dage 8 hengatle haina Union Finance Minister Nirmala Sitharaman na ngasi lauthokkhre Union Finance Minister na anoba tax regime ase default tax regime oiragani haidaduna tax slab ke masing manga ta hanthaduna amadi tax exemption limit na Lupa Lakh 3 de hengatuna regime asigi tax structure hongdokna ba wafam su hongdokhe Union Finance Minister na ngasi famkiba Lok Sabha mifamda senba chahi 2022 kunmari ge Union budget puthokladuna personal income tax ki oina Lupa Lakh 3 phawbagi income gi damak tax leiraroi Lupa Lakh 3 gi mathak amade Lupa Lakh 5 phawbagi income gi tax na chada manga Lupa Lakh 3 ke mathak amade Lupa Lakh 5 phawbagi income gi tax na chada tara Lupa Lakh 12 dage Lakh 5 phawbana chada kun amasung Lakh 19 gi mathakina income gina chada kunthra nei pensioner singi oina standard deduction ge benefit adu anoba tax regime da yaholaduna Lupa Lakh 5,50,000 natragana masidagi henba salary phangba miyoi singe Lupa 50,000 chamnga ge benefit phanglaga nei chahi amada Lupa Lakh 8 tanba miyoi sing hauji pay tawriba 1,000 pugi mahutta Lupa 1,000 manga khaktamak thiraga nei masiga chap manaba mawongda Lupa Lakh 5 tanba miyoi aduna chada 10 khaktamak tax oina thiraga nei lainga ki salary sing nemlingai gi matam kumja 2,000 subna anida semkhiba lainga ki thabak tawba employee sing ge lip encashment gi tax examination gi damak leiriba Lupa Lakh 3 gi limit adu Lupa Lakh 15 te hengatlei haujik anoba income tax regime ase default option waide adubu miyamna mamangi regime adu chatnabage option adu haujik su leire income tax return gi leiriba average processing time ase numit 42 dage numit 13 ta hanthare haire
BJP की स्टेट एग्जीक्यूटिव मीटिंग INA हॉल द पांगथोखरे लोक सभा की मिखल द BJP ना सीट अनिमक लौदबा यादवने CM BJP की वैनदी मणिपुर की लोक सभा की सीट अनि असे यामनमक मरु ओइरिबने मरम असिना लाकदौरिबा कुमजा लिसिंग अनि कुनमरी द पांगथोकदौरिबा लोक सभा की मिखल असे तराइना लौबा यारोय मिखल असिदा BJP ना सीट अनिमक लौनबा होनदबा यादबनी हाइना चीफ मिनिस्टर एन बिरेना पार्टी की थौमिसिंग द खंगनख्रे BJP मणिपुर प्रदेश ना सिंधुना मोइरांग द लेरिबा INA मेमोरियल कॉम्प्लेक्स दा BJP की स्टेट एग्जीक्यूटिव मीटिंग पांगथोखरे अरोइबदा ताबिरिबा पुमनमकपु थागचरे।